Ahanbada maruiba pau Barak Turel da nupi amaga angang nupamacha amagagi asiba hakchang tautharakpadagi Lakhipur Police Station na lokhatlaga Silchar Medical College ki middle sangda thamkhre hari. Chief Minister na Luchingba MLA Humpugi delegate ama Prime Minister unabagi appointment athubada lawgadabani karigumba appointment piraktrabadi Congress ke MLA manga resign tawbagi khongthang lawragani haina CLP gi leader Okram Ibobi na phongdokre. Miyam gi mihut oidiba MLA sing amata oina punsinduna makoigi oiba chapchaba firep ama miyam da thamgadabani haina Kokomi gi spokesperson Khuraijam athobana phongdokre. Amadi Brazil gi Rio de Janeiro da chathariba G20 summit ta climate activist Lisipriya Kangujamna Kuki Singh asi angang phawa hat pangamba international terrorist ni haina malem gi luchingba singda khanghankhre.